lamdam asida tongan mafam singda gari huran kibagi wakat kya lakpana maram oirga huran kiba gari sing Manipur police na tongan mafam singda huran kiba gari sing adu fangnaba drive chasaduna lakli madugi manung chana gari huran mada chenabani haiba mioi ahum city police ki manung chana leiba waheng lekai digi phagat pangong khre gari huran mada chenabani haiba mioi ahum adudi mayang Imphal gi khela khong mayai lekai digi Said Faris sahi taraga mapan irong makhal lekai digi MD Saidu Rahman sahi kunganipan amasung irong makhal lekai digi Chesam Musarap sahi kunganithoini makoi ahumak wahang pahang chathaduna mangkiba gari sing phangnaba hodari hairi security force na sing amadi tampaki chingnaba mafam singda khusukulai yawnga tongan na polam sing phagalakpagi makha tana chatharakpa adugi manung channa Chanden district ki mafam singdagi security force na khusukulai kaya phagat pangam khre khulai sing adugi manungda single variant mari 12 bore country made rifle taruk majal rifle ani pampi manga pampi sil manga IED mari amadi grenade mari phangmangamki security force na Thawal district ki Hairok police station gi manung channa leiba salungpham bazar dagi aina thingkhraba lalahuluk pripak pro gi active cadre ama phagat pangam khre phagalaba pripak pro gi active cadre adudi maibam Sanya Devi atopa mingna Mayani sahi taraga mapanni mangon nagi mobile phone ama sim card ama security force na phagat pangam ki nakal amoromda Imphal police station gi manung channa leiba Nagawapal dagi pripak pro gi active cadre ama su phagat pangam ki pharaba pripak pro gi active cadre adudi Laisam Romesh Maitai atopa mingna punsiba sahi kuntraga mapanni mahak Bisnupur district ki Napat Mayai lekai dagi ni hairi mangol dagi mobile phone ama sel oina supnagi chani ga mawdra amadi Aadhaar card ama security force na phangmangamki